ꯑꯌꯥ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯤꯌꯦ ꯌꯥꯝ ꯅꯣꯛ ꯐꯠꯇꯕ ꯂꯩꯁꯥꯕꯤꯅꯕ ꯇꯧꯏꯁꯣꯅꯦ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯑꯝꯇ ꯄꯤꯊꯣꯛꯑꯝꯃꯁꯦ ꯁꯦ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯊꯥꯒꯠꯂꯛꯑꯒꯦꯀꯣ ꯃꯁꯛ ꯐꯖꯕ ꯍꯦꯂꯣꯏ ꯑꯅꯤ ꯊꯦꯡꯅꯔꯦꯅ ꯍꯦꯂꯣꯏ ꯑꯣꯡꯅꯔꯦꯅ ꯍꯣꯔꯦꯟ ꯊꯥꯒꯠꯂꯛꯑꯒꯦ ꯌꯥꯔꯕ ꯑꯦꯂꯦꯛꯁ ꯃꯉꯥꯡꯒꯅ ꯊꯤꯔꯛꯑꯣꯀꯣ ꯑꯗꯨꯗꯤ ꯑꯗꯨ ꯊꯦꯡꯅꯔꯅꯤ ꯍꯣꯔꯦꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯣ ꯌꯥꯏꯀꯣ ꯊꯤꯔꯛꯇꯣꯏꯔꯣ ꯅꯝꯕꯔꯗꯣ ꯋꯥꯏꯖꯒꯦ ꯐꯣꯟ ꯄꯥꯏꯗꯨꯗ ꯄꯥꯏꯗꯦ ꯍꯥꯏ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟ ꯀꯌꯥ ꯊꯤꯅ ꯌꯦꯡꯉꯨꯅꯦ ꯁꯤꯗꯕꯨ ꯍꯌꯦꯡ ꯑꯩꯁ ꯕꯦꯔꯥꯅꯤ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯉꯤꯅ ꯁꯥꯇꯤꯟ ꯑꯝꯇ ꯍꯥꯏꯗꯣꯛꯑꯁꯦ ꯍꯦꯂꯣꯏ ꯃꯁꯛ ꯌꯦꯡꯒꯦ ꯑꯝꯇ ꯁꯦ ꯑయ్ꯌꯥ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕꯅꯦ 이씨 어쩐 게 안 튀어내오네 땀 찐티 오이다 왕이도 거기노 야 사진 나발이 문화도 사진도 소리 띄니 그이노 더 이두고 세 또 라우저게 봐 너 제기도 라우라게 네 너 제기 넘버는 아 저거 자르게 어 아는 넘버도 비로 꼬이버 라게 사비는 뭐 보다 안 퍼뜨도 그 많이 떠이노 봐. 까이 자게 보게 안 퍼뜨도. 다 잘라. 제보 짜가 미치 따디 따라 봐. 다갈라게 거 안에 나 보게 안 팠다 보네. 강네. 푹 팠다가 느낌이 나요. 꽃 까이 까서는 다갈라게. 까서 까토를 송랑이래. 빡덩어 없다 나만 지어야지. Pagi tahu ni thagal lagi ba, nama tu langsung kaya ba. Dapat ni mana matan kira. Phone pai dum tu, adu pai tu number dum kira mo yar. Kai phone pai. Na khut pai sing ti. Is kai mahan gra ba. Kai satin da yap sang gra ba. Kai satin. Kai na mo ni te ji ba tu san si ta re me. Isha. Ke som hai ro ye. Number tu ka tam kilo chala ga ba. Number phone adu yuk le ba yaw. Kai ba? Is adu wa de khoi number su dum nam mo tu di thil nam ya ni. 이 그이노 하지 마. 하긴 때고 아이디 하이람 메고 엘렉스 망강 노렌 티로 유튜브 다 어린 놈이다. 소연 타갈라게 뿡 까마 도네 요라. 거 잘라게 두디. 야보. 타갈라까지 잘로야. 타갈라까 니고 이디 야로. 헬로 옹나레 나 거디. 바이 잘라. 아까는 난다에. 잘라지. 어에 다디 타갈라게 거 사와야 되고. 헬로 옹나레 타갈라네.